Armed Forces Special Power Act 1958 ki marumda 17 Assam Rifles na mayumda gi faaduna pukhraga nupi oibigi ikai khunaba manghalaba matung hatpikraba thangjam MONORAMA gi kunmathoi suba mihat ningsingkhre loinana BJP natraga Congress haina inthok insin tongnabagi mahutta lamdam asigi MLA Minister MP singna amatta oina hotnaminaduna Miyoiba khunai gi mayokta lairiba afaspa 1958 mapung phana muthatnaba India lengak amadi Manipur lengakta pressure pigedabani haina MONORAMA mihat ki matangda semkhiba apunba lupki maikaidagi taksilakli leikhidabagi MONORAMA mihat ki ningsing thouram asi mahaki Memorial Trust amadi apunba lupna sinduna MONORAMA gi ponapam lamdam oiriba Imphal East ki Bamon Kampu Ward number 3 gi community hall da pangthokhibani thouram aduda apunba lupki coordinator Fulindro konsamna luchingduna thangjam MONORAMA gi mafamda laikatuna ikai khumnaba utki loinana mahaki thawaina lairamlenda ing leirunaba minute ani tumina leptuna mapugi mafamda thongni jaki ningsing thouram aduga mari leinana Fulindro konsamna haikhiuda Decronian law ni hainariba afaspa 1958 asi leirakpadagi Indiana Manipur miyambu tumit kangumna uduna ot naiba leptri ek asigi marumda Indian Army na sasinnaba nongmai kapnabagi thodok kaya da chamjaraba miyoi kya hatkre kaya na ngasi phawba thiba khanghandri madugi mathakta nupi oibi kya ikai khumnaba manghanduna hatkre masigi manungda thangjam MONORAMA gi mihatchu amani MONORAMA hokiba kumja sok lising ani mari gi July gi tarada mayumdagi arrest memo pidana 17 AR na phakibani madugi matungda nupi oibigi ikai khunaba manghalaba matungda mihat thina hatlaga nonganba ngasigi numit asida hakchang oina langthoklambani mihat asigi mayokta lupsing punsinduna apunba lup semlaga ngasi phawba afaspa 1958 Manipurdagi pungmut muthatkedabani amadi MONORAMA mihat chenariba AR personnel gi mathakta matik chaba cherak pigedabani chumna khaki tampaki police station kharana konba mafam khara afaspa lokthokpa amuk mafam khara da thamjillibasi amuksu hanagumna Manipur pumba amuk afaspa thamjilakpa yari maram maduna Manipur gi government MLA amadi MP singna athubada Manipur miyamgi apambasi thabakta onthoknaba honabagi mohutta political gi khudong chaba lawduna amana amada taisinaba lepiduna afaspa 1958 si pumut muthatuna Manipurda army lenga lokthokpiro haina Fulindro konsamna makha taki natragana Manipur miyamna koi taliba dimana se masi spa 1958 se masi muthatkedabani natraga madu chenariba security parcel sing do miyar adu chenariba security parcel sing natraga air 17 ado madu punishment pibagi wafam do husi phawda leitri maramudna ekhoi leiba working committee of the apun oisno aduga MONORAMA Memorial Charitable Trust oisno imumnu oisno husi phawda madugi leiriba Armed Forces Special Power muthat paletri chimna mafam khada lokthokpa badang paradong thamjanba question bai bisni amuksu disat area che whole Manipur loktoga hanagumna chathaba mihanpur mayam tokba haringam tamni hapa yaba khotpagi mayam ma koi chathakba yabagi policy leibana koi makhata sumba struggle mayam se koi chathagini loina na koi na pamya pandam Armed Forces Special Power fully delete toba pra muthatpa lokthokpa na taba number 2 security personnel sing maruina MONORAMA gi tamthirabai mahadra chenegi mayam sing do makoi da befitting punishment pigedamani madi offender gi magi si offender gi magi piriba my finding report haiba tare magi commission gi report se mache saptan masi implement tongna ba honbam darka wai maduna tadra leiraba MPG oisinu then any particular koi political party mada in a trust opportunity natrang MLA su oisinu Congress su oisinu BJP su oisinu adu matam thanamani spa adu matam da adu thanmani adu lokthokibani haibagi argument maya mama masa leithokna nabigi madugi mahutta koi masa kanthokpa party panthokpai mahutta mase punna struggle lama dominarga government of India da natraga leiba Manipur gi government da mado akan pressure tawraga hariba Armed Forces Special Force se mase pura muthatna nabigi police ma tobiu maduna tana army da sakti pidu leragati tongan ba ngarang handa thokiba do golta bigi incidents leiri ade asanai police na mitok mayam chansal ko tamda yengru leraga adegi leiriba local gi indigenous people singda harassment mayam piba leiriba crisis su makin neutral oitaba one sided oiba smart mi mayam hapatu padi hendrokna adum terrorist kangu mayam mama adum ba proxy
war อวยสินร์ก็มีอันแม่มันนุปีงังแม่มันฟาร์ก็ฮับตุปแม่มันสมุกชัตร์ลีโอ้ยอันสินแอคเตอร์แม่มันนะสมัยมันสิงห์เสมาสิโอ้ยปุ่นนะเทนมินาบะอดีมีอดมินาลิตาบะอดุมะคุณนายมาโอ้ยนั่นเป็นเกี่ยวกับปุ่นสระตมินาบะเสโอ้ยมาค่ะสัตย์กี่กันนี่ไอ้บอกผมคริสต์ดังไอ้เงี้ยสิสุ่มละบะโอ้ยกระไรตาเร่กลิกตับกี้ตัวเราไม่เสียทันที thank you